Matam kayagi mamangdagi LEIRAKLABA Meira Paibi Machat pu Meeoi Kharana MEEKHAL gi matamda hek Kaothokliba Asi Makha Tana Toudaba Phei HAINA nongchup Imphal Palem Ima Apun Banlov NIMPAL gi Secretary General SANTI LEIMA PHONGDORAKLI Manipur Press Club ki Loktak Hall ngasi pangthokhiba NIMPAL gi tara suba mapok kuman thoramdang wafam asi phongdoklatuna mahakna Makha Tana hai lamdam asigi nupi oibi singbu mamang thakta awang mathakta thangatuna ikai khumnarame adum oinamak madugi ona tainabada hojikte nupi oibi kayagi ikai khumnaba temsimnaba yauna pamdaba thongdok kaya thorakliba asi laibak thibani Meeoi Kharana ahal laman singna thambiramba Meira Paibi singi masak adu masigi mirol nang ngaktuna thambagi tangai fadaba adu lakle haukibe chahi tara asida NIMPAL na lamdam asigi nupi oibi singbu awang mathakta pukhatnaba honaduna lakle masigi mathakta tongan makhalgi training kaya pituna nupi oibi sing asina mipal tangdana masagi senthok lambi leijanaba amade lamdam asigi senmilon chawkhatpada mateng pangnam honaduna lakpani hainasu mahakna makha takhe ngasigi thauram aduda nupi samajki president Ches Ramani NIMPAL gi president Ches Ibe Yaima Amkil gi president L Nganbi advisor Gates Anandi Tami Chingmi gi president Y Momot Nongpok Lengak Apun Banupi Lup gi president Y Mema Anul gi president L Pramod Thaubal Ima gi president T Bimola Ichan gi president T Premita amadi Machalem gi president Amusana su saruk yakhe Thauram adugi saruk amang oina leikhidaba NIMPAL gi member sing amade irang asida thawaina pontha pikraba athaubi singi mafamda ikai khumnaba utpa oina minute ama 2 minute leptuna awaw phongdokhi Isabu tabuk izadana isang isabu izat laina mamal laina hingana bagdamakta nupi singa se thawna laina izat laina aseng bathabak tawdana akoi ta sengna Meira Paibi haragadi phizeta sakseta wangangda sangangda discipline da masipuna maki gul oigadabani miyang bitamda bom oigadabani tungda golai be isa isu singa se mama bi akoina kanminagadabani aduna hojik akoi nisasi Manipur nisa marang kaina phangaiba se akoi ta sengna nisa hiju karmaina muthat kathake aduga Manipur khanaida hagolai be isa isu singje karamna kangadagi haibagi waham tok laina akoi khong thangjilaga thabak tawam to ena khanjai